Koilas hek thabaga mafam kayada phakat pa yauna kairiba koirengei keithel awangpot sangbam fauraga sekmai chatpa lambi asi mari leinaba department ta hairamba tawdana Sakhangdaba Singna tuminna tharambani haina PWD Imphal East ke executive engineer KH Robinson na phongdorakli Impact News na tha asigi kun manga da pau oina phongkraba matung makha tarakpo oina department ki maike dagi quality yaudana Koilas Tharamle singi mathakta kari action lokhat kadage haiduna executive engineer asiga unabada wafam asi phongdorakhabne Khoyathong da leiba department asigi office ta unaba adada Robinson na makhatana Koirengei thongdagi segmai taba major district road asida housing quality yaudana Koilas Tharamle asi department asana lambi asibu pakthok laga nauna Koilas Thanaba Paikhaliba project ka hiram amatada mari lenade Hauze Koilas Thariba asi Sakhangdaba miyoi aduna mari lenaba department ta wafam amata hairamdana amadi work order su yaudana Lotna Tharambani haikhi Amaram dalenga ki property su oriba lambi asida lanai miyoi amana hekta changsilaktuna maningtamna thabak tawsilakliba asi yabra haina hangba wahangda Robinson na makha taraduna lenga kilam amada lanai miyoi singna ayaba yaudana thabak tawba asi yade maram asina lambi asida quality yaudana maning tamna thabak tawramliba asi kanana chatharambano haiba adu thidoklagane amadi higher authority ga tanaduna asigumba miyoi adugi mathakta action lokhat kani haikhi Nakalamuramda department ki maike digi lambi asida hauzik chathariba Koilas thaba asi makhoiga mari leinade haizarabasu tha asigi kunmanga da Impact News na pau hapkiba akaiba mafam sing adu amuhanna semba horamle Adasi semi jadi kana na semi no sia sari no to no khangre hadi hoi knowledge om chanu julaite adagi plus mana tawi possibility akoina smai to godam high instruction am ta pi gi julaite ni na koi khangre muli matang ni machine makti taseng di permission di lawo da taseng na akoina project mo keno to ta di akoi gi department gi concern engineer field da sala yin jeng question da dum to je masi gi no to ji akoi khangre de ana thiga chagini ase kai mami kamai to bulo to hai lo jo na makha ta ba action di me ai ma ta se ne ba pisa me amam nai mo khana ma tong da kai to da